Anouba India की Selyekta Manipur की Eyek Soidana Yaoragani Sanajaoba Leishemba ngasi JN Dance Academy da Manipur Sahitya Parishad ke Marfuga Nipan Suba Mapo Kumon Thauram amade Parishad ke Marfuga Taret Suba Chahi gi mifam pangthokre Manipur Sahitya Parishad amade JN Dance Academy na sinduna numit nini chupna pangthokadaba hogdokbage thauram aduda Rajya Sabha gi MP su oiriba ningthau Sanajaoba Leishemba na haikibada Manipur की लोल क्लासिकल लैंग्वेज की थाक चलगा ने मैतै इयेक इंडिया की सेलेक्ट याउरगनी हाइना थौरमदुद फोंदोखरे ngasi hogdokpagi thauramadu Dhanmanjuri University ge Vice Chancellor Professor N Rajmohan amadi Parishad ki President Longjam Jai Chandrana thauram mapusing oike thauram ga mari lenana Manipuri Sahitya Parishad Tripura ki thaupuba sing amadi lamdam asigi saknadaba ayiba singda Parishad ki maike de angam khudol pot piduna ikai khumna ba utke MP Leishemba Sanajaoba na makhatana haikibada Manipuri lola sinipal suba sedulda chankhibadage ngasi phawba lola sigidamak masak thokpa thabak amata pangthokpa ngamdriba si yenglaga lona si classical language oinaba mahakna parliament pukhatkhibanei haujik akhang hai mayam gi wakhalon loba loisilakle empower committee ama semnaba chief secretary da haikre committee adu semlaba matungda mari leinaba singda tharaba matungda sungsoi soidana classical language ke status piraklaga ne maitai mayak asisu RBI na mahak masada handaki Anouba currency number da soidana hablaklagani haibagi thajaba pirakle sahitya haibasi khunai gi mingsel ne hainari bana sahitya tawriba singda ngasi lamdam asi da thokleba thokdok wathok sing pukhatuna nainarabade lamdam asi chakotpada mateng oigani haikhe chaye nariba border fencing tang taba ma khangdriba phawba leplaga ne CM Indo-Myanmar gi border pillar number 80 amasung 81 gi chaye nariba jagada border fencing ge thabak chapchaba khangdriba phawba matam khara leplagani haina Chief Minister N Biren haikre wafam asi ngasi Manipur Olympic Association sinduna kuman lampak ta pangthokiba Olympic Day run lamthabagi thauram yauba lakhibada lamdam sigi paumi singna akhanana hangkiba wahangi paukhum da haikibane mahakna makhatana paumi singda hai Indo-Myanmar gi border da chayenaba lai hairiba sigi matangda Manipur lenga ki maikidagi Home Ministry ge Union Home Secretary da official oiba cherol ama thakre Ministry gi maikidagi su ngamkhai gi matang da chayenariba mafam singda fencing khabagi thabak lepna bakhangalakle loinana madugi akupa wafam sing Manipur gi Chief Secretary da thamlaklagani amade Ministry gi maikidagi official team ama tharaktuna Myanmar gi official singa unaduna yenariba mafam sing yangsilagane yenariba dunakal ani wari sanaduna chapchana loisilaba matung fencing gi thabak paikhatkane mahakna makhatana hai border issue asi yamna sensitive oiba issue ne issue asi gi matang da laingak asina su taraina laude hanadagi su yenariba mafam sing mikumna hum sing na yangsinduna lakle adum oinamak border ge dispute laitaba mafam sing dade adumak fencing gi thabak chathagane illegal border crossing da drug lalonba made naron da harsing chingthoktuna huran lalonba ge thabak chathariba sing asi border gi mafam sing matik chana fencing khadrabadi mapung phana thingba ngamloi border fencing tawbai basi yamna maru oi aduna dispute laitaba mafam singda fencing thabak paikhatpada marai tawnagum si haike atopa paumi singi wahangi paukhumda Chief Minister na hai Manipur da ani thokpage chanabi asi thadokse state asigi issue sing amata waina khangminaba change aikhoi amatani haiba wakhalonda punna thabak tongmina si haike border fencing ki matang da sangsilakpa khongjang matam kharagi oina leple Jai Chandra United Committee Manipur gi President Jai Chandra konthau jamna haikre laingak na hojik border fencing khabagi thabak lepnaba Union Home Secretary da khangan khiba made chaye nariba Indo border pillar number 80 dage 80 ga 2 phawba yangsinaba thajaba pirakpadage UCM gi khongjang matam khara leplaga ne wafam asing asi lamphel da leiba UCM gi office ta paumi singa unabada mahakna phongdokhiba ne mahakna makha taraduna kumpuraba border gi wafam asi loisinanaba mari lenaba laingak ki lusingba sing amade External Affairs MOS Minister Dr. R.K. Ranjan da khangan ba laikre adubu thabak waina onthok tabadage aroibu waina ayiba cherol ama tha asigi kun phawbugi manungda chayen aduna leriba more dagi kwatha phawbugi border fencing khariba se leban ba haibada thabak waina onthorok tabadage Manipur miyam na semkiba UCM na tha asigi kun ga mathoidage laifamlen oriba kanglagi gate dagi miyam na ihau hokibane makhata na ngarang lamlong kaithel da khongjang changsin bada pawmi ama yauna miyoi ani sokiba yaukre makha tarakboina ngasi ima kaithel da miyoi lising mari mangarom na khongjang changsinana ba thaurang tawringai da Chief Minister na wari sanasi haibadage sanabada saye nariba wafam sing
fencing khaba lebanaba lainga ke special secretary home Eyek Gyan Prakashna khangan ba laikre haibaga loinana makata na punna yangsingani hairak pa laibana khongjang asi matam kharagi oina leplagani haina su phongdokhe sahi sigi September ge aroi basarukta pangthokadaba municipal council amade gram panchayat ki mikhal singda magi party ki mirep oiriba singna mai pakna ba lalong sinba hongnarakle sahi sigi September aroi basarukta pangthokani haina panariba Manipur ge local self government municipal council amade gram panchayat ki mikhal singda magi party ki mirep oiriba singna mai pakna ba lalong sinba hongnarakle Moirang Kendra gi Moirang Municipal Council, Kwakta Municipal Council loinana atai kendra sige gram panchayat singda laingak su pairiba Bharatiya Janata Party gi mirep oina puthokadoriba candidate sing mai paknaba kendra sida BJP gi mirep oikhiba mairembam Prithviraj gi thoksil makhada lalong yatpa hokre desamna education u ge office solonsin kre laingak ki college singda regular principal haptaba awatpa oja sing mensindaba college singda librarian amata thamdabagi mayokta Desam na ngasi kaisampata laiba education yugi office solonsin kre 1961 da cut off base year oibasi strongly condemned away CSO singi oiba people convention pangthokuna khanaragane Punindro JCILPS ke convener Punindro konsam na haikre ngarang Manipur state cabinet na pass tawkiba 1961 da native people haina yellow mi sing khandok na ba cut off base year oikiba du strongly yaning day opposed away Maramdi JCILPS na sahi kaya gi mamangdagi misi mina kaya yaw na Manipur da effective oiba ILPS ama maduga manaba ama phangnana ba khongjang changchinduna lakle aduga Manipur da ILPS effective oina na ba 1951 da cut off base year oina na ba demand tawduna lakhibane wafam asi ngasi nungthil JCILPS ki office ta pawmi singa unabada mahakna phongdokhibane Mahakna makha taraduna JCILPS na 1951 da cut off base year oigadabani haibagi maramde 1950 gi November 19 da matamaduge Himat Singana commissioner oiringai ILPS lawthokhibadage influx mayam ama lepa leitana sangsilakhe masina maram oiduna 1951 da base year oigadabane lairiba Indian constituency asisu 1950 gi January 16 ta chanaba hokibana 1951 da base year oigadabane India pumbagi census report asisu 1951 dagi laire NRC su 1951 dagi chanaba hokibane maram mayam asina 1951 da base year oigadabane haujik phawbada 1951 dagi 1961 phawbada lepa leitana sangsilagliba influx mayam asi haujik phawbada lak amaga lising yangkhai leire haina document da phangle maram aduna ngarang cabinet na 1961 da cut off base year oinaba warep laukiba sigi matangda CSO sing yauba people convention ama sinanaba thaurang taure people convention aduna laurakpa warep adu sarkar da pressure piduna makhata ba khongjang kari tawdagi khanagani haina su phongdokhe ngasigi pawmi singa unabadu da co convener MD Khairuddin Sheikh co convener W second TH saratna chingba kaya su saruk yakhe ILP da base year laifam thokte base year na mitop singda khudong chaba pibane haume Manipur government na ngarang June 22 2022 da lawkiba cabinet warepta ILP system ge base year 1961 oigani hairiba si 1961 ge mamangdage khundaduna laklaba mitop singge charol surol yauna ILP system na yelomi masak taklibadu konsiloi haibane Manipur government na Northeast state ahum Arunachal Pradesh Mizoram amasung Nagaland da chanariba system asi karamna chanariba ge haibadu Khajiktang khangbidaga cabinet ki warep sing lauram gadabane state ahum asida base year gi wafam laite lamdamduge native people nataba sing khudingmak system asina council le adumang na makhoi gi yelomi singbu chapchana ngak senduna thamle state ahum asina makhoi gi native people define tawduna ngak sele outsider sing sahi chama chani chahum samnga leidaga non indigenous te outsider oina adumak thamli haina Federation of Haumi gi president sapamcha Yadumani na khuyek piduna thadorokpa cherol amana haire cherol asina makha taribadi 2019 ge 11 September dagi hauna ILP chanaduna chahi ani makhai helaba phawba Manipur government asina native people define tawba ngamde masigi mahutta lamdam sida Bharat amadi Bharat ki wang madage laisillaraba khudingmak indigenous people ni haina puthokle masidi mising yamlaktraba yalomi aikhoibu muthalaga mitop ki khunai ama semgat hanbane India government amadi Manipur government na yumthang nariba Myanmar amadi Bangladesh na chingbadagi changsilaglaga leiriba amadi
ꯂꯩꯁꯤꯟꯈ꯭ꯔꯕꯁꯤꯡꯁꯤ ngasi phawba Foreigner Act 1946 ki makhada detect and deport ke kari thabak laukhatkrabage masimangna ngasi de lamdam sigi yelhomi singge punsirol mami samlaklei future leitre Manipur government na yelhomi singbu kanba pamlaga de immigrant shelter sing masak khangdoktuna indigenous niyom sumna define to NRC da base year 1951 oiduna implement to 1980 ge July 12 amasung 1980 ge August 5 ge MSU and MSCO ka Manipur Chief Minister RK Dorendroga yanakiba agreement amasung 1994 ge November 8 da MSU amasung MSCO ka Rasbabanda Governor BK Nair galoina yanakiba agreement animaksida base year 1951 oiba made 1951 ge mikok thibagi report National Register of Citizenship 1951 amasung Village Directory 1951 gi matungin na foreigner singbu detect and deport taunabagi yana chene masibu nathaiba yanaba ILP system the base year hapsilaga miyam da utsai bane asigumba political plot asi khangdaba singnade yelomi kananaba base year ni haina harau bane aduna Manipur government na tunglam chatki yenglaga cabinet ki warep asi athubada handokpam thoi haire laingang na BDF singi yaifana ba thabak paikhat pidabagi BDF ama thabak tagi resign tawkhre Nongmada pung kunmari sukna Manipur Police ka chap manana lamdam asigi law and order miyam ki punsi amadi lanthum ngak senbada chauba thogdang lawriba Manipur da lariba BDF lising taraga yangkhai gi yaifana bathabak tawbidana Manipur lengak na namsinduna thambiriba sibu yamna kanna yaningda ba phongdoktuna BDF personnel ama thabaktagi resign tawkhre thabaktagi resign tawkhraba BDF personnel asigi maming MD Abdul Hassan BDF number B 112825 ne Laifamna Imphal West ke mayang Imphal Bengal laikai dagi ne haujingna lamfel fishery outpost ta duty tawrambane miyo yasina mahaki resignation paper adu haukiba June kungani thoida Imphal West district ke SP da masamakna khuyek piduna pisinkibani haire mahaki resignation paper asida palliba wafam de BDF personnel singna Manipur Police ka jab manana nongmada pung kunmari mathau tawduna leire aduga BDF personnel sing asida thage Honorarium oina lupa lising nipan ga chamnga ration money na lupa lising ani khak pire aduga BDF singi uniform jacket amade khungum na chingbasu masa na laijaraga sizinare police department singi di matam sana lainga ki maikai dagi hairiba uniform sing asi laidaga phangalle asumna Manipur police ka chap manana mathau pangthoklaga honorarium ge senpham yamna pikna piba sina makoi gi tunggi punsida mi oina hingduna masa masu semba ngamloidabagi phibam urakpadage BDF hamdagi resign tawbagi phirep asi lawrakpani haire BDF oirambadagi resign tawkraba MD Abdul Hassan ga pausi asiga unaduna wari sanaba matamda phongdokibade mahaki mayum asi Imphal West ke manung chanba mayang Imphal Bengal mayai lekai dagi ne aduga mahaki posting maphamna lamphel fishery outpost ne aduna numit khudingi posting maphamda sathok sasin tawbada lupa chamaga yangkhai gari barak oina chading tawre Thagi phangliba honorarium gi senphamna lupa lising nipan ga chamnga amadi ration money gi senpham lising ani punsilaga punna tha amada phangliba ase lupa lising tara ga chamnga ne masidagi mahakna posting mafam da chathokusin tawbada bara oina lupa lising mari ga chamnga kaithoki ba tarbade tha amada phangliba senpham asi lupa lising taru khak lemme masigi mathakta BDF ki uniform jacket khungup boot laibagi senpham amuka kaithokravade tha amada lupa lising ani muktagi hena phangdre Hairiba senpham asina imung manung puba amade masa masusing mi oina ba sembada sungam ngamlaroi maduna BDF personnel ama oina thabak tawduna leirabade mahaki punsi amade imung manung manglagani khanbadage BDF oibadagi resign tawbagi phirep asi lobani haina phongdokhe mahakna makhatana phongdokibade ngasi phawbada Manipur lengangna BDF personnel lising taraga yangkhai asige yaifanaba thabak paikhatana namsinduna thambire Thabak sizinabana police personnel singa chap manana sizinare asigumba Manipur lengaki BDF personnel singbu hanthana yangbiriba midyang asibu pendaba phongdoktuna thabaktagi resign tawbagi phirep ase lawkhibani haire aroi bada tabiriba pumnamakpu thagatsari